ꯑꯩꯒꯤ ꯃꯤꯡ ꯖꯦꯁꯤꯀꯥ ꯇꯈꯦꯜꯂꯝꯕꯝ ꯑꯩ ꯍꯧꯖꯤꯛ ꯂꯝꯗꯤꯡꯗ ꯂꯩꯕ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁ 8 ꯇꯝꯖꯔꯤ ꯑꯩꯅ ꯉꯁꯤ ꯂꯧꯈꯠꯆꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤꯅ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯚꯥꯔꯠꯀꯤ ꯅꯥꯒꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯚꯥꯔꯠꯀꯤ ꯅꯥꯒꯔꯤꯛ ꯑꯃ ꯑꯣꯏꯅ ꯁꯤꯃꯗꯤ ꯑꯦꯟꯖꯣꯏ ꯇꯧꯖꯔꯣ ꯍꯥꯏꯗꯨꯅ ꯔꯦꯁ ꯔꯤꯂꯤꯖꯟ ꯀꯥꯁ ꯁꯦꯛꯁ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯀꯤ ꯄꯣꯛꯄꯒꯤ ꯄꯣꯛꯏꯕ ꯃꯥꯅ ꯄꯣꯛꯂꯨꯔꯤꯕ ꯃꯐꯝꯗꯨ ꯈꯥꯏꯗꯅ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯕꯗꯤ ꯚꯥꯔꯠꯀꯤ ꯅꯥꯒꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯄꯤꯔꯛꯑꯕ ꯍꯛꯁꯤꯡꯅꯦꯕ ꯃꯁꯤꯗ ꯑꯩꯈꯣꯏ ꯚꯥꯔꯠꯇ ꯂꯩꯔꯤꯕꯁꯤꯅ ꯚꯥꯔꯠ ꯃꯆꯥ ꯑꯃ ꯑꯣꯏꯔꯨꯕꯅ ꯚꯥꯔꯠ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯁꯤꯃꯗꯤ ꯑꯦꯟꯖꯣꯏ ꯇꯧꯖꯔꯣ ꯅꯣꯏ ꯁꯤꯒꯤ ꯍꯛꯁꯤꯃꯗꯤ ꯅꯣꯏꯅ ꯁꯤꯖꯤꯟꯅꯖꯔꯣ ꯍꯥꯏꯅ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯁ 6 ꯄꯤꯔꯤ Indian Constitution piriba fundamental rights taruk adudi right to equality, right to freedom, right against exploitation, right to freedom of religion, cultural and educational right, amadi right to constitutional remedies habni. Akoi miyoiba khudimmakna miyoiba jati khudimmakna hingba matamda aki akhang awot otpa naiba amadi ayen apan yaudana ningtamna hingba pami maram aduna mi amana magi right claim tawpa matamda right claim tawba yai adubu claim adu society sina recognize tawbu oigadabani claim adu mipum khudimmakna khangbu oigadabani Indian Constitution na piriba fundamental right taruk asigi maramda khara sandukna haijage ahanbada right to equality haibani logi mamangda aingi mamangda mi khudimak chap manaba mi yengba haibani ai Muslim oire mahak maitai oire mahak naga oigera jati khudimak chap manaba mi yeng thamba government thabak tawbu oigera political leader amaga government official amaga icham chamma nagarik amaga chap manaba mi yeng thamba right claim tarokpa matamda chap manaba hak piba aduga schedule casting schedule tribe amadi OBC singda chap manaba right piba habani mathangda right to freedom habani absence of constraints habani mi amana masangi apamba thabak tawba matamda atopa nagari amana nang mashi tawba yaroi nang mafam asida adudi tawba yaroi adu tawba yaroi haidana mi amagi apamba da khut thingjanba habasi mi amagi ningkha tamada khut thingjanbani haina logani pumnamak asi Indian Constitution da iriba Indian Constitution da haiba ngaktani adubu pumnamak asi Indian Constitution da iba tarabasu mi amagi masagi right claim tawba matamda atopa mi amagi atopa nagarik amagi right to violate tawrubadi yadi next mathangda right against exploitation masigi right asina hairibadi kanaguma nagarik amana atopa miyoi amabu mangnaba thabak tawba yade haibadi human traffic tawba mi amabu namduna faduna immoral oiba mawongda leiba yonba tawba asi yadi haidana article 16 dagina 13 fawbada iri child labor tawhanba mi bu namduna faduna forcible tawhanba masana yadrabasu faduna tawhanba habasi Indian Constitution ki fundamental right against exploitation na yaroi haidana hairi mathangda right to freedom of religion habadi India gi mafam khudimukta lairiba India gi state machi da lairiba khada muwangda nongpok nongchu pulama machi sida lairiba miyoi khudimana jati khudimana masana pamjaba dharma chatpa yabagi ayaba pi haiduna Indian Constitution gi article 15 dagina 19 fawbada iri mathangdana cultural and educational right habadi Bharat ki kachin ame hektada Bharat ki mafam ame hektada state ame hektada district ame hektada leiba miyosina jati singna masagi loan script amadi language sing masagi dharma culture singbu yokhatpa habadi aina ishagi dharma gi oiba festival yokhatkera aigi ishagi script yokhatkera aigi language sing yokhatkera pumna ma shi yokhatpa yai haidana Indian Constitution gi article 18 dagina 13 fawbada iri mi ama hektana Bharat chigi any jaga any mafam anuna chatuna institution ama hektada ming chanduna mahai masing tambagi ayabasu pi mathangda aroibada right to constitutional remedies habadi fundamental rights sing manungda right ama hektabu violate taraklaba tarabadi court na wayin gadabani Dr. B.R. Ambedkar na harami madudi right to constitutional remedies are the heart and soul of our
Constitution habadi any fundamental rights lariba fundamental rights taruk shi manung sida ama hekta bu violate laba tarabadi court na wayan gadabadi maram adana high court amadi supreme court asi aikhoi gidi wayan kati sangni amuka hana thagat pa phungduk chari